ꯖꯀꯥꯠꯇ ꯁꯥ ꯑꯗꯨ ꯂꯥꯕ ꯅꯠꯇ꯭ꯔꯒꯅ ꯑꯃꯣꯝ ꯀꯔꯝꯕ ꯄꯤꯒꯅꯤ? ꯎꯠꯁꯤꯡ ꯑꯗꯨꯒꯤ ꯖꯀꯥꯠ ꯄꯤꯕ ꯃꯇꯝꯗ 40 ꯐꯥꯎꯕꯗꯤ ꯍꯥꯃꯦꯡ ꯑꯃꯣꯝ ꯅꯠꯇ꯭ꯔꯒꯅ ꯍꯥꯃꯦꯡ ꯂꯥꯕ ꯑꯅꯤꯃꯛ ꯄꯤꯕ ꯌꯥꯏ꯫ ꯇꯧꯕꯇꯕꯨ 25 ꯁꯨꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯎꯠ ꯑꯃꯣꯝ ꯑꯃ ꯄꯤꯕ ꯑꯁꯤ ꯇꯉꯥꯏ ꯐꯗꯦ꯫ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯎꯠ ꯑꯃꯣꯝ ꯑꯗꯨꯒꯤ ꯃꯃꯜ ꯂꯦꯞꯂꯒ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯃꯜ ꯑꯗꯨꯒꯤ ꯆꯥꯡꯗ ꯁꯥ ꯂꯥꯕ ꯑꯃ ꯖꯀꯥꯠꯇ ꯄꯤꯊꯣꯛꯂꯕ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯗꯨꯒꯤꯁꯨ ꯑꯌꯥꯕ ꯂꯩ꯫ ꯑꯃꯁꯨꯡ ꯁꯟ ꯑꯃꯗꯤ ꯏꯔꯣꯏ ꯍꯥꯃꯦꯡ ꯌꯥꯎ ꯑꯁꯤꯅꯆꯤꯡꯕꯒꯤ ꯖꯀꯥꯠꯇꯗꯤ ꯂꯥꯕ ꯑꯃꯁꯨꯡ ꯑꯃꯣꯝ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯑꯀꯛꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯇꯧꯕꯇꯗꯤ ꯃꯄꯨ ꯑꯗꯨꯅ ꯑꯄꯥꯝꯕ ꯑꯗꯨ ꯄꯤꯕ ꯌꯥꯏ, ꯑꯃꯣꯝ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯂꯥꯕ ꯑꯣꯏꯔꯕꯁꯨ꯫ ꯎꯠꯀꯤ ꯖꯀꯥꯠ: ꯎꯠ ꯑꯃꯗꯒꯤꯅ ꯎꯠ 4 ꯐꯥꯎꯕ ꯂꯣꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯖꯤꯕ ꯑꯃꯠꯇ ꯑꯣꯏꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯍꯤꯁꯥꯕ ꯍꯣꯠꯄ ꯍꯧꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯍꯤꯁꯥꯕ ꯑꯗꯨꯗꯤ ꯎꯠ 5ꯗꯒꯤꯅ 7 ꯐꯥꯎꯕ ꯂꯩꯕ ꯃꯇꯝꯗ ꯆꯍꯤ ꯑꯃ ꯐꯥꯔꯕ ꯍꯥꯃꯦꯡ ꯑꯃꯣꯝ ꯅꯠꯇ꯭ꯔꯒꯅ ꯂꯥꯕ ꯑꯃ ꯄꯤꯊꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯎꯠ 10ꯗꯒꯤꯅ 13 ꯐꯥꯎꯕ ꯂꯩꯕ ꯃꯇꯝꯗ ꯍꯥꯃꯦꯡ 2, ꯂꯥꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯃꯦꯡ 2, ꯑꯃꯣꯝ ꯄꯤꯊꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯎꯠ 15ꯗꯒꯤꯅ ꯎꯠ 17 ꯐꯥꯎꯕ ꯂꯩꯕ ꯃꯇꯝꯗ ꯍꯥꯃꯦꯡ ꯑꯃꯣꯝ 3 ꯅꯠꯇ꯭ꯔꯒꯅ ꯂꯥꯕ 3 ꯄꯤꯊꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯎꯠ 10ꯗꯒꯤꯅ ꯎꯠ 14 ꯐꯥꯎꯕ ꯂꯩꯕ ꯃꯇꯝꯗ ꯍꯥꯃꯦꯡ ꯑꯃꯣꯝ 3 ꯅꯠꯇ꯭ꯔꯒꯅ ꯍꯥꯃꯦꯡ ꯂꯥꯕ 3 ꯄꯤꯊꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯎꯠ 15ꯗꯒꯤꯅ ꯎꯠ 35 ꯐꯥꯎꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯆꯍꯤ ꯑꯃ ꯐꯥꯔꯕ ꯎꯠ ꯑꯃꯣꯝ ꯑꯃ ꯄꯤꯊꯣꯛꯄ ꯑꯁꯤ ꯇꯉꯥꯏ ꯐꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯎꯠ 36ꯗꯒꯤꯅ ꯎꯠ 45 ꯐꯥꯎꯕ ꯂꯩꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯍꯤ 2 ꯐꯥꯔꯕ ꯎꯠ ꯑꯃꯣꯝ ꯑꯃ ꯄꯤꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯎꯠ 46ꯗꯒꯤꯅ ꯎꯠ 50 ꯐꯥꯎꯕ ꯂꯩꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯍꯤ 3 ꯐꯥꯔꯕ ꯎꯠ ꯑꯃꯣꯝ ꯑꯃ ꯄꯤꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯎꯠ 61ꯗꯒꯤꯅ ꯎꯠ 85 ꯐꯥꯎꯕ ꯂꯩꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯍꯤ 4 ꯐꯥꯔꯕ ꯎꯠ ꯑꯃꯣꯝ ꯑꯃ ꯄꯤꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯎꯠ 63ꯗꯒꯤನ ꯎꯠ 90 ꯐꯥꯎꯕ ꯂꯩꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯍꯤ 2 ꯐꯥꯔꯕ ꯎꯠ ꯑꯃꯣꯝ 2 ꯄꯤꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯎꯠ 92ꯗꯒꯤꯅ ꯎꯠ 114 ꯐꯥꯎꯕ ꯂꯩꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯍꯤ 3 ꯐꯥꯔꯕ ꯎꯠ ꯑꯃꯣꯝ 2 ꯄꯤꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯎꯠ 115ꯗꯒꯤꯅ ꯎꯠ 117 ꯐꯥꯎꯕ ꯂꯩꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯍꯤ 3 ꯐꯥꯔꯕ ꯎꯠ ꯑꯃꯣꯝ 2 ꯑꯃꯁꯨꯡ ꯍꯥꯃꯦꯡ 1 ꯄꯤꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯎꯠ 130ꯗꯒꯤꯅ ꯎꯠ 133 ꯐꯥꯎꯕ ꯂꯩꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯍꯤ 3 ꯐꯥꯔꯕ ꯎꯠ ꯑꯃꯣꯝ 2 ꯑꯃꯁꯨꯡ ꯍꯥꯃꯦꯡ 2 ꯄꯤꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯎꯠ 135ꯗꯒꯤꯅ ꯎꯠ 137 ꯐꯥꯎꯕ ꯂꯩꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯍꯤ 3 ꯐꯥꯔꯕ ꯎꯠ ꯑꯃꯣꯝ 2 ꯑꯃꯁꯨꯡ ꯍꯥꯃꯦꯡ 3 ꯄꯤꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯎꯠ 190ꯗꯒꯤꯅ ꯎꯠ 194 ꯐꯥꯎꯕ ꯂꯩꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯍꯤ 3 ꯐꯥꯔꯕ ꯎꯠ ꯑꯃꯣꯝ 2 ꯑꯃꯁꯨꯡ ꯍꯥꯃꯦꯡ 3 ꯄꯤꯊꯣꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯎꯠ 195ꯗꯒꯤꯅ ꯎꯠ 197 ꯐꯥꯎꯕ ꯂꯩꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯍꯤ 3 ꯐꯥꯔꯕ ꯎꯠ ꯑꯃꯣꯝ 2 ꯑꯃꯁꯨꯡ ꯆꯍꯤ 1 ꯐꯥꯔꯕ ꯎꯠ ꯑꯃꯣꯝ 1ꯒ ꯄꯤꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯎꯠ 150ꯗꯒꯤꯅ ꯎꯠ 153 ꯐꯥꯎꯕ ꯂꯩꯕ ꯇꯥꯔꯒꯅ ꯆꯍꯤ 3 ꯐꯥꯔꯕ ꯎꯠ ꯑꯃꯣꯝ 3 ꯄꯤꯊꯣꯛꯀꯗꯕꯅꯤ꯫